चे मुई रोजे बोबी कई हाइगे दारजे आई मैं खेतो राजा खरे थैंक यू दार चंगिरपगी आज का चलगे कब पार और मा कोन आई हिंगांग थोंगोबगी होदन तोइनी आज करी एलबीनो दारजे वाराउनो आई लाइव थाइम से काउथोगरे अदुनानी दारजे वेलकम आई लाइव तो थैंक यू जाम जामंद्रे मखेते दम मोदा ngasiगी jatridunani chale ene mase thama ma khuje mangona ma thalo cho jara jara kun jala jara
Kasar Moirangthem, hi sis Laidan, thank you, welcome, welcome, welcome. ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄꯩꯗꯃꯛꯁꯨ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯊꯝꯃꯒ ꯄꯨꯒ ꯁꯥꯟꯅꯅ ꯕꯣꯕꯣ ꯃꯅꯥꯛꯇꯗꯣ. Kasar Moirangthem ꯆꯥꯛ ꯊꯣꯡꯉꯕꯣ? ꯗꯥꯔꯖꯦꯁꯦ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ. ꯂꯨꯝꯃꯤꯅ ꯆꯠꯈ꯭ꯔꯦꯅ ꯗꯥꯔꯖꯦꯅ. Moirangthem hi ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ. ꯑꯣ ꯃꯩ ꯂꯥꯛꯑꯦ. ꯃꯩ ꯑꯩ ꯀꯅꯥ ꯊꯣꯡꯉꯝꯃꯤ ꯁꯛ ꯎꯠꯄ ꯇꯜꯂꯤꯅꯦ. Kasar Moirangthem ꯀꯩꯗꯧꯔꯝꯃꯤꯅꯣ? ꯆꯥꯛ ꯊꯣꯡꯉꯕꯣ? ꯅꯨꯡꯉꯥꯏꯕꯣ ꯁꯤꯁꯇꯔ? ꯅꯨꯡꯉꯥꯏꯌꯦ. ꯅꯪ ꯀꯨꯏꯔꯦꯅꯦ ꯚꯤꯗꯤꯑꯣꯒ ꯑꯞꯂꯣꯗ ꯇꯧꯔꯛꯇ꯭ꯔ ꯃꯥꯜꯂꯦ. ꯅꯠꯇ꯭ꯔꯒ ꯀꯨꯏꯔꯦ ꯎꯗꯕ ꯉꯁꯤꯗꯤ ꯎꯔꯝꯕꯅꯤ. ꯑꯩꯅ ꯀꯣꯃꯦꯟ ꯇꯧꯔꯝꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ. 이러면 엄마 해보자 이거. 먼저 펌미 통도 그냥 통도지. 미카엘 걱정로 미카엘 걱정로. 엄마. 역시 만나이 짜디. Moirangthem. ꯃꯔꯨꯞꯀꯤ ꯐꯤ ꯄꯤꯕ ꯍꯣꯠꯅꯕꯗ ꯁꯪꯗ꯭ꯔꯦ. ꯑꯣ Kasar Moirangthem ꯅꯪꯁꯦ ꯀꯩ ꯈꯨꯟꯒꯤꯅꯣ? ꯅꯪ 이름어 चलो 1 2 ꯗꯣ ꯄꯄꯥ 이름어. चलो मरंग पिनी चलो. 44 ꯗꯣ 이러죠. ꯅ ꯈꯣꯏꯔꯦꯟ ꯈꯣꯏꯔꯦꯟꯗꯤꯅꯦ ꯈꯣꯏꯔꯦꯟ ꯕꯤꯅꯥꯗꯣ ꯈꯪꯕ꯭ꯔꯥ ꯃꯥꯏꯕꯤꯗꯣ ꯑꯩ ꯃꯣꯏꯗ ꯌꯥꯝ ꯂꯥꯛꯑꯝꯃꯤꯅꯦ. 760 ꯑꯣ ꯑꯩꯅ ꯔꯥꯅꯤꯄꯨꯔ ꯅꯤꯉꯣꯜ ꯅꯃꯒ꯭ꯔꯥꯝꯗ ꯌꯨꯝ ꯄꯥꯟꯕ. Kasar Moirangthemꯁꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ? ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ? 이드리보 ꯅꯪ? ꯍꯣꯏ ꯑꯣ ꯍꯣꯏ ꯑꯗꯨꯝꯒ ꯄꯥꯜꯂꯣ. ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯕꯅꯤ. ꯍꯥꯏꯗꯤ ꯄꯥꯔꯃꯤꯁꯟ ꯑꯃ ꯃꯊꯧ ꯇꯥꯔꯦꯅ. ꯑꯗꯣ ꯍꯣꯏ ꯂꯩꯁꯥꯕꯤꯅꯤ. ꯑꯣ ꯂꯨꯍꯣꯡꯕꯗ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯂꯥꯛꯀꯦ. ꯀꯣꯏꯔꯦꯟꯗ ꯌꯥꯝ ꯂꯩꯔꯝꯃꯤ ꯑꯩ. ꯒꯦꯝ ꯑꯣꯚꯔ. ꯒꯦꯝ ꯑꯣꯚꯔꯗꯨꯅꯤ. ꯒꯦꯝ ꯑꯣꯚꯔ ꯑꯣꯏꯔꯦ. ꯃꯤ ꯑꯃꯒꯤ ꯑꯟꯗꯔꯗ ꯂꯩꯕ ꯑꯣꯏꯔꯛꯀꯗꯧꯔꯕꯅꯤ. ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯔꯥꯅꯤꯄꯨꯔ ꯍꯥꯏꯕ. ꯑꯩ ꯔꯥꯅꯤꯄꯨꯔꯒꯤ ꯗꯔꯃꯒ꯭ꯔꯥꯝꯗ ꯌꯨꯝ ꯄꯥꯟꯕ. ꯔꯥꯅꯤꯄꯨꯔ ꯍꯥꯏꯕ ꯈꯨꯟꯗꯣ ꯇꯥꯔꯕ? ꯗꯥꯔꯁꯦ ꯂꯨꯝꯃ ꯂꯩꯁꯦ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯤꯁꯦ. ꯎꯝ 46 ꯅꯤꯅꯦ 46. 40 उल्टागा पलटागा इस्लाम उल्टागा पलटागा इस्लाम से उल्टागा पलटागा 46 मपासे 46 नता इदोइ मिनन करिनो इजे 45 से 45 नता इदोइनी कपा का तलम से करिगिनो से 45 नता यूज गाइसिगा से 45 नता यूज गना 46 नता इदोइ मिन सिगना 47 नता इदोइनी इरो सामने मणिपुर चटपा तानी धोम ओइ माइ बे मंगल धोंना लाफ्रेदा ए बे इरांग माता से मणिपुर चनिंगराने नोंगु नोंसलाइ इरांग माता से मणिपुर चनिंगब्रो इरांग कनगमी मणिपुर आइसे कन्ना जुनो थोरई बने 45 इरो पाइने पला मंगरे
ꯒꯣꯔ ꯖꯃꯥꯏ ꯂꯩꯁꯤ ꯂꯥꯛꯑꯣ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯣ ꯅꯪ ꯃꯣꯕꯥꯏꯜ ꯄꯥꯏꯔꯗꯤ ꯏꯌꯣ मोबाइल पाइदे ꯑꯩ मोबाइल ꯁꯨꯃꯥꯏꯅ ꯊꯝꯃꯤꯅꯤ ꯊꯝꯗꯅꯨ ꯁꯦ ꯏꯔꯣ ꯏꯔꯣ ꯐꯣꯔ ꯀꯥꯗꯣꯔꯦ ꯑꯗꯨꯗꯤ ꯄꯥꯝꯗꯦ ꯅꯪ ꯑꯗꯨꯛꯌꯥꯝ ꯂꯥꯞꯅ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯑꯝꯃ ꯆꯠꯇꯣꯏꯁꯦ ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯕꯣ ꯅꯁꯥꯅ ꯒꯣꯔ ꯖꯃꯥꯏꯕꯨ ꯅꯨꯄꯥꯔꯣ ꯎꯇꯤꯕꯨ ꯍꯤꯟꯖꯥꯡꯂꯣ ꯃꯃꯥ ꯂꯣꯏꯔꯦꯍꯦ ꯋꯥꯔꯤꯒꯗꯤ ꯅꯣꯛꯄꯅ ꯁꯤꯅꯤ ꯄ꯭ꯔꯃꯥꯟꯒꯁꯦ ꯌꯥꯝ ꯍꯩꯕꯣ ꯅꯨꯡꯗꯥꯡꯒꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯒꯦ 45 ꯏꯔꯣ ꯑꯩ ꯎꯏꯅꯦ ꯑꯩ ꯎꯏ ꯈꯨꯠ ꯆꯤꯡꯁꯤꯜꯂꯛꯀꯅꯨꯅꯦ ꯑꯩ ꯎꯏꯅꯦ ꯎꯏꯅꯦ ꯑꯩ ꯎꯏꯅꯦ ꯃꯃꯥ ꯅꯪ ꯃꯃꯥꯡꯗ ꯆꯦꯟꯒꯅꯨ ꯌꯦꯡꯉꯣ ꯁꯤ ꯏꯔꯣ ꯃꯤꯅꯅꯦ ꯁꯥꯟꯅꯔꯛꯇꯦ ꯀꯛꯄꯤꯒꯦ ꯇꯧꯕ ꯃꯃꯥ ꯑꯩꯉꯣꯟꯗ ꯄꯤꯌꯣ ꯃꯃꯥ ꯀꯩꯒꯤꯅꯣ ꯅꯪ ꯇꯔꯥꯏꯗ ꯊꯥꯏꯗꯣ ꯀꯂꯔ ꯊꯥꯏꯁꯤꯔꯣ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯗ ꯀꯦꯟꯅꯩꯗꯅ ꯑꯗꯨꯅ ꯊꯥꯏꯅꯤ ꯀꯂꯔꯁꯦ ꯑꯁꯣꯝꯗ ꯊꯥꯒꯅꯨꯅꯦ ꯃꯃꯥꯗꯤ ꯊꯥꯕ ꯌꯥꯏꯅꯦ ꯅꯣꯏ ꯊꯥꯕ ꯌꯥꯗꯦ ꯅꯣꯏꯗꯤ ꯆꯥꯎꯔ ꯊꯥꯗꯣꯏꯅꯤꯅꯦ ꯁꯦ ꯀꯅꯥꯅ 45 ꯏꯔꯣ 45 ꯀꯅꯥꯅꯅꯣ 45 ꯏꯔꯣꯑꯣ 45 ꯏꯔꯣꯑꯣ ꯂꯥꯏꯕꯛꯅ ꯇꯝꯂꯨꯔꯕꯅꯤꯅ ꯂꯥꯟ ꯃꯔꯛꯇ ꯂꯩꯔꯨꯔꯒꯦ ꯍꯥ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯅꯠꯇ꯭ꯔꯥ ꯂꯥꯟꯗꯒꯤ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯅꯨ ꯉꯥꯁꯤꯗꯤ ꯎꯌꯦꯟꯒ ꯉꯥꯒ ꯊꯣꯡꯉꯦ ꯁꯥꯎꯅꯤꯌꯦ ꯎꯌꯦꯟꯗꯨꯗꯤ ꯉꯥꯏꯈꯣ ꯐꯔꯦ ꯁꯥꯟꯅꯔꯔꯣꯏꯁꯦ ꯃꯆꯤꯟꯅ ꯍꯥꯏꯗꯕꯁꯨꯅꯤ ꯃꯆꯤꯟꯁꯤꯒ ꯑꯩꯅ ꯍꯥꯏꯗꯦꯅꯦ ꯏꯃꯥ ꯐꯣꯔ ꯎꯝ ꯑꯥꯏ ꯎꯝ ꯐꯣꯔ ꯑꯥꯏ ꯎꯝ 45 ꯀꯩꯅꯣ ꯐꯣꯔ 45ꯅ ꯀꯩꯅꯣ 45 ꯐꯣꯔꯇꯤ ꯑꯗꯨꯅꯤ ꯅꯆꯤꯟꯗꯨꯒ ꯍꯥꯏꯔꯣ ꯍꯥꯏꯗꯣ ꯑꯗꯨꯅꯤ 45 45 45 ꯍꯥꯏꯅ ꯍꯥꯏꯌꯣ 46 46 ꯍꯥꯏꯅ ꯍꯥꯏꯌꯣ ꯑꯣ ꯑꯩꯗꯤ ꯉꯥꯒ ꯑꯥꯂꯨꯒ ꯊꯣꯡꯉꯤ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯅꯨ ꯁꯥꯟꯅꯗꯦꯍꯦ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯅꯨ ꯅꯪ ꯁꯤ ꯏꯌꯨ ꯀꯅꯥꯝ ꯆꯪꯉꯛꯇꯦꯅꯦ ꯂꯥꯏꯐꯁꯤꯕꯨ 46 46 ꯍꯥꯏꯌꯨ ꯍꯥꯏꯃꯤ 46ꯇ ꯅꯪꯅ ꯏꯔꯤꯗꯣ ꯀꯔꯤꯅꯣ ꯏꯔꯤꯗꯣ ꯍꯨꯝ 46 46 ꯑꯦꯜꯕꯤꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯃꯤꯅꯠꯁꯦ ꯑꯗꯨꯗꯤꯅꯦ ꯑꯦꯜꯕꯤꯁꯦ ꯃꯤꯒ ꯂꯩꯇꯦꯅꯦ ꯑꯩꯅ 6:30ꯗ ꯊꯥꯅꯤ ꯍꯥꯏꯔꯨꯔꯦ 6:30 ꯊꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯤꯅꯦ ꯑꯗꯨꯅꯔ ꯈꯪꯗꯦ 46 46ꯇꯣ ꯏꯌꯨ ꯎꯪꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪ Mama. 47 47 ꯏꯔꯣ
for Mama. Two. เฮ้ยเฮ้ยไล่วอลบอลนี่มาจัง Like 4อะไรเนี่ย7เนี่ยใช่จริงเหรอเจ๊4 7 47นั่นจุ่มนะจริงเหรอ4ใช่จริงเหรอจริงเหรอดูไหมไปยังหลักกันใช่จุ่มนะจริงเหรอวันดูไหมจริงเหรอสมัยนั้น5 เพี้ยนจริงเหรอสมัยวันดูไหมจริงเหรอ One do not finish. จริงด้วยมีวันดูไหมจริงเหรอนั่นเลยไปเรียนนั่งนี่ตัว นี่เรา4 7 47นี่เราทำไมดูไหมภาษานี่ Mama, they had it, no? 4 7 47 4 7 47. 4 7 47. 4 7 47. 4 7 47. 4 7 47. 4 7 ไม่ทำเนี่ยไปช่วยดูเลยวันไม่จริงจริงอะไรแบบนี้ 4 8ไม่หรอMama, Tina, kita nak double or double? เราจะลอง You send double? Or seven, four. Mama, see the right one, no? 4 8 48นี่ได้เก่าหรอมั้ย Four, eight, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 8, 48. 4, 9, hai dollar. 4, 9, 49. 4, 9, 49. 4, 9, 49. 4, 9, 49. 4, 9, 49. 4, 9, 49. 4, 9, 49. 4, 9, 49. 4, 9, 48, 9. 4, 9, 49. 4, 8, 4, 8, 4 8น่ะ 4, 8. 4 8แล้วตัวใช่เนาะ 4, 9. 4, 9, 49. 4, 9. 4, 49. 4, 9, 49. 4แล้วภาษานี่ Mama, natang kita lagi. รวยได้15 euro 50 kita nggak adaรวยได้ทุกคน Hai, Citi. 4, 9, 49. 4, 9, 49. 4,